ꯑꯩꯈꯣꯏꯅ ꯁꯛꯄ ꯏꯁꯩꯒꯤ ꯊꯤꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯗꯨꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯕ ꯑꯩꯈꯣꯏꯒꯤ ꯃꯣꯁꯂꯤ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁꯇ ꯕꯦꯁ ꯇꯧꯕ ꯏꯁꯩ ꯉꯥꯛꯇ ꯑꯣꯏꯕ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯤꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯖꯥꯁꯤꯡꯅ ꯋꯥꯔꯧꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯉꯁꯤꯒꯤ ꯁꯣꯁꯤꯒ ꯃꯉꯥꯔꯛ ꯁꯨꯕ ꯁꯣꯅꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯁꯨꯝ ꯈꯣꯡꯆꯠꯁꯤꯗ ꯂꯥꯛꯑꯒ ꯃꯔꯤ ꯂꯛꯈꯤꯄꯨꯔ ꯁꯨꯟꯗꯔꯕꯣꯟ ꯖꯥꯔꯤꯕꯣꯟ ꯑꯗꯒꯤ ꯁꯤꯜꯆꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯡꯉ ꯃꯔꯤ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯨꯋꯥꯔꯤ ꯍꯥꯏ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯍꯦꯛꯇ ꯂꯣꯏꯁꯤꯟ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯩꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯊꯤꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯁꯤꯗꯁꯨ ꯏꯁꯩ ꯇꯔꯦꯠꯀꯤ ꯑꯦꯜꯕꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯛꯆꯒꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯑꯦꯜꯕꯝꯁꯤꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗꯥ ꯆꯥꯎꯕꯅ ꯄꯦꯅꯥ ꯁꯩꯍꯧ ꯑꯃꯗꯒꯤ ꯍꯧꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯀꯨꯇꯨꯕ ꯃꯤꯅꯥꯔ ꯀꯧꯕ ꯑꯩꯈꯣꯏꯅ 2011 ꯑꯗꯨꯋꯥꯏꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯏꯁꯩ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯏꯁꯩꯗꯨꯒ ꯁꯝꯊꯖꯔꯛꯀꯦ ꯑꯗꯣ ꯀꯨꯇꯨꯕ ꯃꯤꯅꯥꯔ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔꯁꯦ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝ ꯀꯌꯥ ꯃꯥꯡꯍꯟꯈꯤꯕ ꯑꯦꯛ ꯑꯗꯨꯒꯨꯝꯕ ꯑꯦꯛ ꯑꯃꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯣꯖꯥꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒꯤ ꯑꯦꯛꯇꯨꯒꯤ ꯑꯒꯦꯟꯁꯇ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯦꯖ ꯑꯦ ꯑꯦꯛ ꯑꯣꯐ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯖꯈꯤꯕ ꯏꯁꯩꯅꯤ ꯁꯣꯏ ꯉꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ
사정 방위에 무방방 부인 신가 신당로 어그리나 긴조 남은 세이부 가운데나 wakmen ting thatam yerkin qua một hôm